Kuki Narco Terrorist Muthatpa Ngamloidaba Oirabadi miyamda leipaksina thou Kuki Narco Terrorist ta Indiana Saugotpa Khudakta lepkadabani haina COCOMI WOMEN WING nangasi leingak ki Minister Thongam Biswajit ki Sanjen Thongda leiba quarter da thomjinkhre Konung Mamang da leiba Lamyanba Shanglen mamangdagi lakhiba miyamgi khongchat aduga mari leinana COCOMI WOMEN WING gi Coordinator Y.Lairikleima na haikibada Kuki Narco Terrorist singna lamdam asigi chingkhong chingya kayada landaraktuna yelhoumi kaya kang khong chaihalakpa chahi amaga tha ani sujilaklabafaobada Center amadi state ki leingak na waroshin purakpa ngamdana leiriba asida chap chaba wafam ama lebak miyam da thamu mahak na hai Kuki zogi minister yauna MLA taranadi makhoi gi miyam puthoktuna homeland tanba ngammi amadi lamdam asida leiriba furup kuntraga mari rom asibu Kuki terrorist na ngamhanbadi micham praja singna yaba ngamloi lemhauriba MLA yangkhaina micham miyam asibu terrorist sing asina chatharakliba lan asibu mayok naba ngamloidaba amadi waroshin purakpa ngamloidaba oirabadi fam Thadok piro praja miyam da leibak ngaksanaba sinabiro leiriba security advisor nasu thokliba irang asina maram oiraga Manipur praja miyam gi awaba khangbidre mangonda miyam gi thajabasu leitre maram asina leiriba angama thoksingna wathok asigi waroshin athubada purau haiki Ningsing mayai lamdam asida thokliba wathok asi chahi amaga tha ani sujilaklabafaoba waroshin purakpa ngamdabadagi COCOMI WOMEN WING na leingak minister singda thomjinduna waroshin purakpa ngamloidaba oiragadi fam thadau haina khongchang changsil lakhibani ahanba oina tha asigi 13 da health minister da thomjinki masigi matung tha asigi kunda mahut minister Y Kemchan gi yumda thomjinduna khongchang changsinki masigi makha tarakpo oina ngasi agri minister TH Biswajit ki quarter da thomjil lakhibani Miyam ki khongchat aduda Kuki Narco Terrorist ta Indiana Saugotpa Khudakta lepkadabani Modi na Saugatpidraba Manipur Modi ga mari lainaningdre Indiana Manipur Kuki Narco Terrorist ta yonthokpa yaroi India Manipur gi yeknabani leibak miyam haurasi ima leibak kalhausi chahi ama helaklaba Kuki gi lan asida Indiana kankhatuna thambani haiba play card kaya so sizinaki ngasi COCOMI WOMEN WING na changsinkiba khongjang aduda minister masa quarter da leiramdabadagi unakhidabaga loinana telephone gi khuthangda nupi singa wari sanaki Masigi matungda nupising asina amuk Manipur Assembly ki Speaker TH Satyabrata gi Bamon Lekai da leiba yumda thomjinduna wathoga sigi waroshin puraknabagi matangda wari shanaduna taksinki Sarkar sila Manipur na chingya tamja khudingda Kuki terrorist na hatana lipiji wai na mayu makai tum na mayu thadana kunsi puro kayada yelhoumi leira abasung se kang khong saiba India government Prime Minister, Home Minister, lakhiba Kuki terrorist ki Assam lai phula moi mission. Aduga ngasi leiriba state government Bharat Sarkar athuba matamda warep piu horo Manipur gi mang khang MLA tara Kuki gi mantri ani Manipur berjaga Kuki ga leli sepangame ngasi Manipur kanni na thore iba Manipur gi MLA yang khai nagagi silinau sinsu nahangai wa ngangam drakasu thokwi abanina MLA yang khai Bharat ki makomda Manipur gi asengba moi tara homeland piu haiba kanguna di Kuki puthu aga leli sepangame mang thangaga Braja ay koy na suong na laini Horel isya ama hatkani horel ama tawgani Manipur kan mga moy dobo na di Kutak ka pamtado o Ebay jara Mana Gun sana dana Indiagi Gun sana dana laire Manipur ki awa bakhang dre Jiri bam da haji Ko iba thok Aduna Manipur sarkar nasi di Aseng ba wari yang mapiraga pamthado aga Kuki MLA dongna miyang limangda Bharat ki mamangda prithibi ki mamangda mang thangaga Manipur maitei buyengi ba miyang nagabu yengi ba kurup kunthani toy leyo sa Kuki terrorist singna ngamahin ba sa praja ay koy na sugya yara doy asi Kuki terrorist lo sa mangam Bharat Sarkar state government kutak ta pamthado